Moirangdagina wangugi lambi numit taramangani gi manungda semnagani loinana sugnu napat ki thong hek saba loibaga IDP sing yumda hanjina bahonaragani amadi torbungi yumda changbai yabaga yumda hanjinhanlagni haina Chief Minister Yumnam Khemchand phongdokhre wafam asi kumbi SC ki MLA sanasam Premchandra amadi kumbi SC Prajamiyamna MLA gi sangaida Chief Minister Yumnam Khemchand butaramnu okpa thoramga mari lenana phongdokhibani Mahakna makata kibda peace natana solution amata leiroi thokreba irang asina maram oiraga community ani gi marakta tharjanadaba aduna maram oiraga amana amagi manakta changbang ngamdabani Manipur santi puraktana nungaiba chawkhatpa lamdam oiba ngamoi community ani gi miyoi sing masa masa gi miyumda hanjin jage habada maram thingliba asina kanana no habado ekhoi punna tapna khangdobinasi haki MLAS Premchandra phongdokhibada rajniti ki khetnaba yenglaga amana amabu hunnabagi mahutta amaga tana totnaduna awat apa yenglaga iramdam asigi chawkhat tharang sing paikhatnaba honaminrasi haki tharamadu Chief Minister Yumnam Khemchand thanga SC ki MLA T Robindro kumbi SC ki MLA Sanasam Premchandra amadi DC Bishnupur Purza ilangbamna athoiba mithunglenona saruk yaki tharamadu nauna Chief Minister oiraba Yumnam Khemchand leiparing siduna natki lingyan yanduna amadi athenpot kaduna taramna oki ukhandriba community ani sigi thajanadabuduni sangwai moitis Same zone haragadi maitaina taba jagada hek sangwadi ke sukaidre agbako isu we jomi sinda taba jagada we sang ke sukaidi hanjinari adu mapumoina Churachandpur more amadi ipalgi very dalerba uki sinau singyapsu hanjandana legi adu sasan nebsi lakpataragadi akai punni kutabani we Manipur se shanti puraktana ngaibiraroi wangu sabatana Manipur sakopeyaroi adana wangu ya awar pakudi ai mateng pangbu yausege rajniti ke mari lainaba singa kana kusinga pangunda hunnaba pangang danganaba panya yawumsi ekoina darkar leisi ekoina poi bisa simse ngasi ekoina leiba mongse thanamba yade haido adom namang thadi sidre ne jagawa aro apaba lamdam bungai lamdam mase MLA Premchandra MLA oirga Premchandra to aphabani hairga aphabalam damdu oirak payawai adna ngasi aibu MLA hinba ngambiriba aibu takti tabi ngamba leader mayam sila amani session mayam na koine punja laga wal mayam singa se tabak to thok minaduna